Census cannot do NRC we all stand as one. Government side yam kanna honori leptana dum taksan dun lai hayeng mak elected representatives ki team mama chatlaga government of India da Manipur ki burning issue taksan dun lai ba yam serious and luxury ba matters e amuka hanna taksan na gi chatna na bi da team mama ready lai re. Census ki mamangda NRC hana tawhanna bagidamak state lengakna India lengakta taksiluna bagi sem sare. Elected representatives singi oiba team ama hayengmak Imphal thadoklagani haina Manipur lengak ki wangangloi Dr. Sapam Ranjan na fungdorakli. Manipur lengak ki mahut sinduna MLA mapan na saruk yaduna Imphal ki Nitai Pachutekta leiba DIPR Manipur ki conference hall da pangthokiba paugi mifamda Ranjan na makha taraduna state asida leiriba lengak asi continuous process ni lengak asi na English ngani kunithoi gi August mangada famkiba assembly session na ahan bo oina NRC chatna hannabagi resolution pass tawki masigi matung English ngani kunmari dasu amuk hanna resolution pass tawbaga loinana Manipur da unauthorized oiba khul kaya leirakliba illegal immigrant ki issue kaya sigi matang dasu kupna khanaki masigi mathakta NRC gi matangda English ngani kunhumdoi gi January thada Manipur lenga ke Commissioner Home gi Khutangda Union Home Secretary da Ayi Bacherol Thaki. Amuka hannasu English ngani kunmari gi June thada State Joint Secretary Home na Union Home Secretary da Ayi Bacherol Thaki haina fongdokhi. State asigi issue kaya demography gi oirakliba amadi honglakliba fibam kaya sida lengak asinasu NRC asi yamna lumna lawi. Lengak asigi maikai dagi census tawdringai NRC tawgadabani haiduna yamna kanna hotnaduna amadi taksinduna lakli haiba wafam Dr. Ranjan na thamladuna hauziksu yamna kanna taksilli hairi. Loinana NRC gi matangda CSO sing yauna miyamna changsilliba khongjang asi state miyam gi damak khallaga democratic oina chathabiu hainasu appeal tawrakli. Census cannot do NRC we all stand as one. Government side yam kanna honori leptana dum taksan dun lai hayeng mak elected representatives ki team mama chatlaga government of India da Manipur ki burning issue taksan dun lai ba yam serious and luxury ba matters e amuka hanna taksan na gi chatna na bi da team mama ready lai re yam concerned oina mayam ki protest to we bane luxury Manipur ki phanana bi da makani adu yam democratic way da mayam ji khanbiraga protest of you. Honorable Home Minister ka, Honorable Chief Minister ka, see concern si, are concerned authority da already moi ki knowledge da thamure. Then after that, nunti iya koi naina raga, koi team mama se maga course of action si kramai tu sige. Hai se koi khanda raga lei bane. Sige issues ra kena ba maulai ti. When it comes to the integrity and people of Manipur, si lakan ra koi we are one. Aduna mayam na la no ubi budu ubi gano. Mayam ki concern si koi so concern ne. Koi na concern hoye.